ngasi ayuk phongkiba tongan manipuri sifongsingdigi amasum thokiba thawdu wathokingdigi maru oibe I pausing khongosaraga manipur top channel gi maikedi mayamda thamjagi ahanbada luhongba nonganba gi accident sire kaibul police station gi manung sana leiba moirang khunau mamang sabal ima panthobi leisang mayada passenger puba ACE zip amaga FZ bite amaga thingzinabada FZ bite adu thorokpa ngarang da luhongbada ngairiba nupa ama lekhidre ngasi ayuk sarakna pung tara makhai khara helakpadu waida thokiba leibak thiba thawdo aduda leikidraba nupa adu kaibul mayai leikaidigi salam ramesur sei kuntra ga tret apokpa s iboyai makawi maangna thorakpa FZ bite adugi number na MN018422 amuba madi asangma masuni aduga ACE zip aduna moirangdagi kaibul fawba passenger service tawbu gari adugi number na MN02B 8678 ni laikhidraba ramesur thodok thokpham da yamna thina sokpadagi ras midistri da laikatnaraba matungda laikhidabani hairi thawdo adugi matangda kaibul police station FIR ama lokhatuna investigation tawba hokre haina police tagi phangma paw manasu makha tana phungdorakli atopa paw manamo laingaksu district authority su singdadi mami tangkhre urkhuldadi angang sing ben thana haptuna puraga mahitamba honare COVID ki laiset mapung fana lakshin ngamdriba maramna pikliba angang sing mahisang hangdoktuna physical oina mahitamhanbigi athingwa leiringai sairakta urkhul district ki mafam ayambada mairoi sing mapung fana hangduna pikliba angang sing su school kaba madi makhoibu thindok thinjin tawnaba ben service hauba thengnare laingaksu district authority su mami tangkhre Manipur COVID-19 gi laiset asina maram oiraduna mahiroisang sing matam sangna thong londuna lairuraba matungda laiset asigi phibam khara makhai safarakpadagi tha asigi mapanda Manipur laingana order thoktuna class 9 amadi mathakta tamliba mahiroising gi online class pangthokpagi ayaba pikhiba lairabani adumapo laiset asi mapung fana lakshin mangamdriba maramna pikriba angang singi damakti offline class pangthokpada khudong chadaba leiba maramna haujukmaki oina class hobagi ayaba pikhibani akaknaba paw ama phangmadagi pawksi esina urkhulgi mafam khara satuna yengsilubada lanai mahiloisang sing mapung fana hangdoktuna mahausagum salairamba thengnarakhi pikliba mahiroi kaya su school kanaba thengnarakhi school kariba mairoi singa do face mask upana singba covid ki SOP ningthina ngaklamde masida chunatana mausagum ben service mapung fana sathaduna SOP gi wangmada angang sing ngari nambagum namduna puba thengnarakhi district asigi tongan mafam singda school hanglamba thengnarakliba sida mairoi singna uniform setana school kanaba thengnarakhi Urkhul district ki manung chanba litan area da laidi khaw pudun school karamba class 5 khaktamak tamliba mahiru amana phongdorokhibadi makhoina tamliba school adu thamagi mamangdagi class mapung fana sathaba hore covid ki phibam khara hantharakpadagi school adu gi oja singna class haunaba khangalakpadagi school ka ba hokhibani adubo school ka ba lakpa matamna uniform selaktanaba oja singna khangalakhi asumna manipur gi singi lamsingda laingakna sinba sana kangnon sing thugai pamadi ngak tabagi thawong asi mamang thaktagi hauna thengaduna lakhibani handakta su laingakna class 9 mathaki school college yathang pidringai gi mangoinana chuchampur amadi tamenglong district ta school college sing hangduna mahoksagum hangrubadagi chuchampur mahiroi taraga tret covid positive oiba thengnakrabani hainasu pausna makhatana su phungdorakli Makasa tarakpoina to papawamna o henarina wai irabot ki mathakta thakhiba case supreme court na kakre kumza english ngani taraga treta pangthokiba assembly election na wangkhai AC da congress ki mirep oikiba ex MLA okram henarina constituency eduda BJP mirep oikiba hojikna MLA oiriba yumkham irabot amadi atopa mi amagi mathakta thakhiba civil appeal case ama supreme court of India na ngasi khanaba tawdana kakthakre hari kumza english ngani taraga treta pangthokiba mikaladuda Wangkhai Assembly constituency da Okram Henarina mai paktuna MLA oikibani adumainamak Henary gi document singda aswoiba aranwa yawi amadi makpu MLA oibadigi lauthokadabani haina yumkham irabona High Court of Manipur election petition file tokibani hairiba petition adu court asina khanarba matung irabot pu MLA oinaba yathang pikibani High Court ki order adubu singnaduna Okram Henarina yumkham irabot amadi Rajkumar
Priyo Bartragi mathakta sayesigi April 12 Supreme Court of India case CA number 1666 of 2021 thakibani loinana case adu ngasi court asigi Justice Uday Umase Lalit, Justice S Ravindra Bhat amadi Chief Justice Bala M Tribadi gi bench na list tawduna khanraba matungda dismiss tawkhibani haina pawsna makhatana phongdorakli Atopa pawamana thabak lawbada lukrabi singi kota khaknaba manifesto da hapnaba pukhalagani thabak lawbada lukrabi singi kota khaknaba BJP gi manifesto da hapnaba pukhalagani haina BJP Mahila Morcha gi National President Banathi Srinivasana phongdokre BJP Mahila Morcha lamlai mandal na sinduna nongada kameng lampakta pangthokiba BJP Mahila Morcha Kamal Sathi Bud Samelan gi thauramda saruk yakhiba Banathi Srinivasan hai Center amadi Manipur laingak riba BJP na miyam gi yaifa thawang kya pakatli hana awang nongpok state sing da laingak na piba sakthung gi khwai gi pikpa saruk fawba phanghandaba gi piendaba kya lerami lambi sembagi layeng sang leitabagi mahai loisang matik sadabagi awaba kya thengnarami haujikti sahi tara rom sida center na eheno miyeng thamlakpadagi piendaba leramba sing mangsilakle thauramadu saruk yakhiba intending candidate KS Ibomsan hai lamlai A sida senjau pairaga khudimak yaragani haiba wakalon haujikti sanaba yararoi Manipur gi maming leiriba politician leikidraba Phairoism Parajit Puthokhiba AC ni amasum thauramadu BJP Mahila Morcha Manipur Pradesh ki President Lotika Laima BJP Imphal East ki President P December BJP Mahila Mandal Lamlai Mandal gi President I Zaminin Nasingba Sarugyaki haina Oxygation Supali Makasa Tarakpoina to Papom o Ibo with the absolute bail P Babu Singnarakpa Enforcement Directorate ki petition Supreme Court na dismiss tawkre Foreign Exchange Management Act 1994 FEMA amasum Prevention of Money Laundering Act 2002 PMLA gi provision singbu maru oina satnahanbagi thaudang lawrakliba leba asigi Specialized Financial Investigation Agency amasu oiriba Enforcement Director ena hanagi Minister Okram Ibobida High Court of Manipur na absolute anticipatory bail pikiba order bu singnarakhiba petition Supreme Court of India na dismiss tawkre Enforcement Directorate ED na hanagi Minister sigi mathakta case ama lokholaduna masigi investigation sathanaba thaurang torakpada o ibobina mapu case asidigi High Court of Manipur gi anticipatory pre-arrest bail pibina ba haijarakibane maki bail prayer sigi matungina ko na anticipatory bail piraklaba matungda mangona pirakliba case asigi mari leinaba interim bail asibu absolute bail ohenkrabane adubo Enforcement Directorate na High Court of Manipur na hanagi Minister sida pikiba absolute bail adubo singnaraduna madugi mayokta special lip petition criminal number 005626 of 2021 file torakibane SLPSC EDG Makedigi Haukiba August Ahumda Levasigi Apex Court file Toroklaba Matunda August Manga English and Kungamatoida Supreme Court na verify Toraba Matunda Laukakibani Lonena EDG Makedigi file Torokliba SLP criminal Asibu Kananabagidamak Nasi Apex Court Asigi Chief Justice na Lusingba Justice AS Bopana Masum Justice Hima Kohali Yaba Bench Amagi Coast Lista Hapkibani Kona matter asi lokholakpada EDG SLP criminal asigi respondent oiribo Okram Ibobigi makeida lepkiba council na mak hanadigi ED na maki mathakta laukhatpa case tagi High Court of Manipur na absolute bail piduna leirakibani haibaga lonena mak Manipur gi hanagi minister oiramba miyoini haiba wapum phawa panduna maki argument sing Supreme Court ki Chief Justice na lusingba bench asida submission tawki Court respondent oiriba hanagi minister asigi maikeda lepkiba council gi argument amasum case asigi mari leinaba atai submission sing taraba matungda Enforcement Directorate na High Court of Manipur na absolute bail piba order gi mayukta file tarukliba SLP adu dismiss tawre haina open court lauthoki Panbayabadi Enforcement Directorate ki masalusing ama ikui kuidringai gi mamangda Imphal da hangdoki bagalonena makhoi gi maikedi gi suhanagi minister asigi mathakta anauba case number FNO 02 ZWZO
2020-95 register tawduna lakhotkhibani Imphal hangdorakliba enforcement directorate ki Imphal sub journal office asigi maikedi nau hauna amuk lakholakliba case asiga mari lainana hanagi chief minister asibu directorate asigi office laknaba sama notice pirakhibani hanisu pawsina makhatana phongdorakli adumainama directorate asigi maikedi amukasu hana register tawduna lakholakliba case asidagisu hanagi chief minister si High Court of Manipur da anticipatory bail number 45 of 2021 file toraktuna amukasu anticipatory bail lauduna lerakli haina pawsinasu makhatana su phongdorakli atopa pawmana government private school singi fee sada yankai hantan babu High Court challenge torakle High Court na December 13 English ngani kunngamathoi fawpada pakhum pirakadaba notice issue tokre COVID-19 pandemic manungda mayoknaba khudong thiba singi damaktani hairaduna Manipur government ki Directorate of Education school ki director L Nandakumar na June 13 English ngani kunngamathoi da thokiba order amada Manipur da laidiba state natragana Central government ki nataba private school amasum government aided school singi mahairoi singi thagi fee sada yankai kaktaraga pigadabani habi order do High Court of Manipur challenge torakpadigi court na mari lainariba government ki official respondent singda mathang thagi taraga teret fawgi manungda pakhum pirakadaba notice sing issue tokre Directorate of Education is na June 13 English ngani kunngamathoi da thokiba order adu nimittumakta secretariat Education Department schools ki maikedi pirakiba kanbe letter amagi matung inani hainasu Education Director L Nandakumar gi order aduda pankhibani maki order aduna kanaguma mahiroi singi parents sing na sada yankhai gi sang khaktamak pigadabani hairiba thagi school fees sing asigi mayokta henjinna pishinbigi matangdadi Directorate asigi maikedi gi objection tawba leiti adubo high school sing asigi mahairoi singi thagi fee di me ama English ngani gi kunngamathoi digi lakhatlaga hauzik state asida lairiba COVID-19 gi protocol sing asi pulap lauthoktriba fawba sada yankhai khaktagi sangda pigadabani haina khangankibani atopa pawmana nahakna laikhidabana malem gi miyambu wohale Embusta laikidaba singi mapamna haikale katamkhre thasigi taraga humdoi gi ayukta Chuchampur district ki Singat sub division gi Behiyang police station gi manungsan mapam amada embus tawrakhiba thaudokta apokpa masum apokpiga loinana satminarubadigi laikhidraba Chuchampur gi St Paul Institute lamkada class 2 tamlamba Abir Tripathi yaun atopa thaudo oduda laikhidraba maki apokpa nifugutaru Assam Rifles ki Colonel Biplab Tripathi maki loinabi Anuja Tripathi masum battalion asigi personal mari yauna punna miyoi taruki mafamda awaba phungdokpagi tharamama ngasi pangthokhibaga loinana laikhidraba singi photo da laisu katpaga loinana candle thankhre Thauramadu Chuchampur gi mapung oiba furup singi manungda ama oiriba Zomi furup ki Zomi Youth Association, Zomi Mothers Association, Zomi Student Federation amasum Zomi Human Rights Foundation na sinduna Chuchampur leiba only Grace Home na pangthokibani orphan singi home asida pangthokiba awaba phungdokpigi mipamaduda Zomi Council gi chairman amasum thauramasibu sinkiba organizer nupa amasum nupi singna saru yaki ZMA na salaiba only Grace Home asigi pikliba angang sing St Paul Institute ki mahairoi sing Zomi Furup ki frontal organization singi lusingba singbu laikhidraba Abir Tripathi na taram tamlamba school asigi principal na lusingduna makogi mapamda laisu kwatki amasum candle thanki ngasigi thauram sida leibaki damakta katokraba nakoigi nafamda ikai khumnabu utsari haibaga loinena nak laikhidabada malemgi miyambu wohalle haiba wohai pareng sing iduna sijunaki hainasu pawsna supali amaromdana grenade thamjilamle lamphel PS ki manungsanma kwakaithil mayai koibida leiba sisu nistani ketengi manakta leiba miyoy amagi yumgi geta hand grenade ama thamjilamle hairi hand grenade adunga se yupung mapalom tarakpada yumgi miyoy singna hana thengnarakibani adomainama police gi phangma pawgi matung inadi bom thamlamliba yumbu adugi maming W Rameshwar Sayang khaigani thoi apokpa W Ibohal kawi Mag Bisnupur Ward number 2 dagi laklaga housing na mafam adura laibani haidi adubu grenade adu kanana karigidamak maki gate makhara thamjalam libano haibadu di sapsana khangmangamdri haidi adumainama
Hand grenade adu police ki bomb expert sing laktuna lokhalaba matungda lamphel gi amot akai thampham da puraga mi sokandana pokhayan khari paw amanadi wahengbam rameshwar masa engineer oibani haibaga loinana maki thongalda fix tawba CCTV camera gi footage ki matungina hand grenade adu ngang numidang waram pung mangarom tarakpada miyo ani laklaga makhoi ani gi manungdigi amana thamjilamani hari panba yabade haujik manipur gi covid-19 gi phibam khara khajik safaba horakpadagi law and order kahenba yaba thokdok sing leptana thokjilaklibani thasigi mapan gi numidang pung 13 makhai rom tarakpada wangoi PS gi manung chanba laifrakpamda thong saba yauduna leba non local labor ama mahakna tumliba Kolada masa khangdabu sing changsilaktun nungmaina kaplammadagi rasmidi sida pukatuna laikatnabada kanmangamdana laikidabani masigi matungna thasigi taraga humdoida Chuchampur district ki Singat sub division gi manung chanba Behiyang PS ki mafam amada UG group ani gi combined force amana nifugo taruk suba Assam Rifles ki kangbuda ambush tarakpadagi battalion adugi commanding officer Biplab Tripathi amahaki loinabi amasung pikliba masanupa ama yauna punna miyoi tere sikibani numit adumaki numidang pung taren makhairom tarakpada wabagai yangbi gi mafam amada sizinaba yariba lethot sel kun lerambagi thauduk laikibani aduga thasigi taraga marigi ayuk anganwada kurai lamlong kaithel leiba pharmacy amada thamlamba improvised explosive device IED ama police na recover tokibani aduga thasigi taraga mangagi ayuk pung taruk minute kunga mangarom tarakpadana khongman zone 1 da leiba nga masum yerum yonba miyo amagi dukan manakta timer yauna IED amasu thamnamadagi police na lokhatkiba thaudu laikhrabani hanisu pausna pali state sigi wangmara thokpa topa maruiba paw kharaga myamna thamjage Pakistan gi Lahore malem gi khwai gi polluted oiba city oire report Pakistan ki city Lahore na malem gi oina khwai gi polluted oiba city oire haina air quality monitor na phongdokhibaga loinana mari leinaba singna hiramasi gi mari leinana atuba matamna paikhat payaba thabak thoram sing paikhat haudrabadi tungdo khudong sadaba kya leiba asigi miyamna mayoknarakpa yana lei haidi leiba asida phongba media report ki matungina leiba asigi ising nungsita mosinbagi chang asi haukiba sei khara asida khangen hengalakibani leiba asigi maru oina Lahore city da leiriba sahi nauriba angang singna sor honbaga mari leinaba leina makhal kya narakli masin nungsit ki sarukta ka hena musilakpanani masidagi ngakthoknaba khona hodrabadi angang kya gi haksangi phibam tambangamdaba mawongna laklagani haina supali amaromdana S400 deal na India amasum US anigi marakta lainariba marida akaiba lakpa yana lei report Russia ki khwaidigi hena advance oiriba asanba makhal ki surface to air missile defense system lainabagi matangda India amasum Russia ni ki marakta taunakhiba deal aduna maram oiraga US amasum India lebani ki marakta lainariba marida akaiba lakhanba yabigi oithokpa lei haina tuwan report singna phungdoknarakli hiramasi ki mari lainana US Senator Tommy Tuberville na phongdokibada India na handak paikhalakliba khongthang asi yamna luba mani India na Russia ka taunakhiba deal sina maram oiraga US na India gi mathakta athingba sing thamjilakpa yana lei adubo haujimaki oinadi leiba asigi mathakta US na athingba thamgadra natragana thamoidra haibigi batangda chapsana haiba ngamkhiroi India ki Prime Minister Narendra Modi amada US President Joe Biden ani gi marakta hana wari saraba matung US na makhoi gi oiba phirep lawrakani US na missile defense system ga mari lainana India ki mathakta athingba thamlakpa matamda ma ki oinadi mapung fan sagotkani hairi amaramda China na India ga taina bangam khagi sarukta satharagli ba ka hen ba thabak thawong sing asigi matangda US delegation team amasum India gi makok thumbu official sing unaduna wari sanakhre ngasi India gi konung Delhi da pangthokkiba nakalani gi oiba mifam aduda saruk yakhiba US delegation team na Russia ga taunokkiba S400 missile defense system diladu handokna ba khangan khiba ga loinana India gi firep aduna leiba anigi hana leinaramba afaba marida asauba sathing ama pirakpa yai haiki atopa pawamana legislature khulai gi case ta court putholagani lone yadaba mong AK47 rifle ama pairambaga mari leinana Patna gi Biur jail thamliba RJD gi Bahubali strongman legislature Ananta Kumar Singha sagol sunumita court putholagani haujik jail da masa nare hariba Mokama gi MLA Singha Patna gi district court ta statement piba ngamkhidabani ma ki associate
सुनील रामसु कोर्ट लाखिदे अदुमैनमक नवेम्बर 19 सगोल सुनुमिता स्टेटमेंट रिकॉर्ड तौनबा अमुक हना मतम लेपकी कुमजा इंग्लिशिंग अनिगा 19 की ऑगस्ट 13 मतमदुगी सिटी एसपी लिपि सिंहाना लुसिंगबा पाटना पुलिस की टीम अमना नदमा विलेज लेबा अनंता सिंहाई की युम रेड तौखी युमदु सिंहागी ओइरबसु महक मफमदुदा लेखिदे अमसुम केयरटेकर अमना प्रॉपर्टी दु येंसिनखी थीहुमगी ऑपरेशन दुदा पुलिस टीम ने AK-47 एसोल राइफल अमा लाइफ हैंड ग्रेनेड अनि अमसुम AK-47 की कापत्रिबा मरु कयामरुम रिकवर तौखी अतोपा पावमना युंगोरंबा स्टैटिस्टिकल ऑफिसर फारे युमसे कैसे नुमिता बिहार की मुजफ्फरपुर डिस्ट्रिक्ट युगी अथिंग थुगाइबी की मरालदा स्टैटिस्टिकल ऑफिसर अमा फाखरे कांटी पुलिस स्टेशन की SHO रणधीर कुमार फोंदोपदा अखोइना ब्लॉक ऑफिस अमदा सरांगनबा थोकपगी पाव फंगी मदुगी तुंगदा टीम अमा मफमदुदा थाकी अमसुम अनिल कुमार सिंह युंगार गुलेरम थेनकी अखोइना एक्विस अदु मेडिकल एग्जामिनेशन तोहनकी अमसुम मार्क यू थकले हाइबसी कंफर्म तोकी अमसुम मा लिकर प्रोहिबिशन एक्ट की मखादा बुक तोकी लेबापोप नुमित बिहार चीफ मिनिस्टर नीतीश कुमार अमसुम स्टेट असगी टॉप ऑफिशियल सिंगना मिफम अमा कौकी अमसुम लिकर बैन हेना निंगथीना इंप्लीमेंट तौनबो वरेब लौकी मिफम अदुदा चीफ मिनिस्टर नीतीश कुमार बिहार कनामता यू थकप योनब सुंगबा अमसुम स्मगल तौबा याहलोय हाइनसु पनखी अतोप पावमना PLA की एम्बुस लेखिद्रब AR की इमुंग मनुंग लाख यांखई की एक्स ग्रेसिया खुशिनखरे हौखिब तांग 13 चुचांपुर डिस्ट्रिक्ट की सिंगात सब डिवीजन की मनुंग चनबा सेकेंड PLA न चाथकिब एम्बुस लेखिद्रब आसाम की बक्सर डिस्ट्रिक्ट की 94 सुबा आसाम राइफल्स की पर्सनल सुमन सोगियर की युमदा ngasi आसाम की चीफ मिनिस्टर हिमंता बिस्वा शर्मा न सतुन इमुंग मनुंग की अवाबदा सरुक याखरे लोनेना लुपा लाख यांखई की से खुशिनखरे थौरम अदुगा मरी लेना आसाम की चीफ मिनिस्टर मखाताना हाकिबदा टेररिस्ट की खुद लेखिद्रब आर्मी नत्रगना पैरामिलिटरी फोर्स की जवान सिंह इमुंग मनुंग स्टेट सरकार न लुपा लाख यांखई की एक्स ग्रेसिया पीनब वरेब लौरे मा मसामंग लेखिद्रबी की इमुंग मनुंग सेल की मतें खुसिनब ngमखिबा सिगिदमक नुंगाइबा पोए हाइनसु पाउसना मखाताना फोंदोरकले पन्म याबदी PLA की एम्बुस लेखिद्रब आसाम राइफल्स की पर्सनल सुमर सोर्गियरी की अपोपा मपा कानक सोर्गरियासु हौखिबा सही इंग्लिशिंग अनि के तरेता मिलिटेंट सिंग हातखिबनी हाइदेनसु पाउसनसु फोंदोरकली अमरमदना KKL न सेंदोरकदबनी MMWO हौखिबा नवेम्बर 13 थौबाल डिस्ट्रिक्ट की मनुंगसना लेब लिलोंग सिंखाम स्टेट गवर्नमेंट पुलिस आउटपोस्ट सानबगी लम ओनबा संगसलुबदा मियाम की ओइबा असौब इरांग थोखिबदु कम्युनिटी सिंग की ओइबा इरांग नते लिलोंग सिंखाम खुंदारीब मितई पंगल कबुई इसल इनाव सिंगी मरक्त इरांग अदु थोखिबा नते हाइना हतादा लेबा MMWO की हेड ऑफिस पांथोकपा पाउगी मिफम अमदा MMWO की प्रेसिडेंट SK वहिद शाह फोंदोखरे मांगना मखा तारादुना हाय मणिपुर खुंदामिनरिब फुरुप की मरक्त मौसादगी नुंगसिनना लेरी सेरासिदा मितई पंगल सिंग अमदि कबुई इसल इनाव सिंगी मरक्त खतना सैनब थोकले हायना तोंगा संदोरकपा सिलेबक थिबनी लोइनना थाउदो सिगी मतांगना KKL ना इरमदम की लेजरीब नुंगसिबगी मरी असि लापथोकननाबा सिलकपा इशू क्या लेबाक मियाम असौब इशू ओइन उहोननाब होटनाबसि लेपियु लोइनना KKL ना खंगदना लिलोंग सिंखाम की मतंग फोंदोरकलिब वाफम अदु मियाम मयेक सिंगना सिंदोरकदबनि हाइनसु पाउसनसु फोंदोरकली लोसिलकपोइन तो पाव मना नुपी सामग कुंथ्रा योलम नुपा अम तालिबान फारे अफगानिस्तान पैसा पीनी हाइना थेमदुन नुपी सामग कुंथ्रा योंथोकिब नुपा अम तालिबान फाखरे हारि नुपादो अवांगलोम लेबा जॉर्जियन प्रोविंस तालिबान प्रोविंशियल पुलिस फाखिबनी नुपा लाइरब इमुंग सिंह टारगेट तौदुना इना खुनबा नुपा पीबीगे हाइदुन नुपी सिंह पुथोरलगा अतोपा प्रोविंस सिंहदा योंथोकपगी थबक तौबनी हाइना प्रोविंशियल पुलिस चीफ दामुला सेरसना फोंदोखि नुपा अदुना नुपी चामग कुंथ्रा फावबदी हानना योंथोकरे हाइरि अमसुम क्राइम क्या थोकपा लेबा असिदा असौब क्राइम अममुक थेंगनबसिना वखल यामना वहले हाइनसु पाउसना मखाताना पल्लेदु म्या हौजिक ओइनदि पाउस मतांग असे लुसिनजरगे अमसुम पाथोकसगिब सोरखिब लानखिब क्या याउस म्यामना गापिगनि मतम मतम की मरु एबि इ पाउसंग लेपतना अपडेट पिजरके हाइनसु चैनल सिकी मेकेदि की थमजरी एंड थैंक यू।